KONJENGBAM HEMCHANDRA EEBA LAIRIK Koiruba Khojeidagi Haina Mingthonba Wareng Lairik ama Ngasi Hounabi Matung Manipur Press Club ki LOKTAK Holda Phongkhre Palem Publication Sinduna Pangthokkiba Lairik Phongbagi Thoramaduda Manipur Sahitya Parishad Imphal gi President Longjam Joychandra amadi Professor Nahakpam Arunana President Member oina saruk yaki Lairik Phongbagi Thoramaduga mari leinana Lairik asigi EEBA KONJENGBAM HEMCHANDRA phongdorakpada ngasi phongliba lairik asi mamang thada phongnaba hotnarambani adubu khudongchadaba khara leibadagi phongba ngamkhidre adumoinamak EEBA sina Lairik khulakta koichat chatpada thengnarakpa thodok wathok kaya adu singthaduna lairik asida iki haina phongdokkibaga loinana EEBA na makha taraduna haikibada lamdam asigi sahitya kalada thoidok khendokna sakhangnaraba miyoisingi saktam khori khurang yektuna sanarakhiba asigumba makhalgi khui anigi baram chat yengduna thon kiba lairik asigi mingtholni loinana memory gi khudida achoiba wareng sing seminar symposium na chingba yawba makal maka kaya gi wareng kuntra matoi khomjinduna EEBA lairik amadi lamdam asida laidiba saknairaba EEBA amamam lokhatuna makoi gi punsi gi saktambu maikai amadagi yengduna yeknaba hotnabani loinana makoi gi khorilon gi matangdadi khana neinabagi wafam thoina kauthok lamba tawdana makoi bu singthabada mayon oiduna wari libagi mawongda lairik asi iki hainasu phongdokki Mete mungi koriro gi EEBA singi maratagi apanana arker madhubi MK dinodeni tabi yemasung wareng ba kaisam somren guna singba karbo mixing guna memoyer gi kui deiba wareng singi kalchu lari asida apchai asikumba kui gi sagai dasingba Professor Nomaikem Tumbi BJ Kumar Sharma Ranjit W amasung Kangjam Upo Bisana Singba Akwagi EEBA Project Subasingbu Nansing Duna EEBA Makwagi Lapchat Jeporum Dehe Namayon Biba Wareng Su Lairik Asida Tunabigani Saitagi Mina Trabasu Marup Uina Tinakibagi Maikai Yamadagi Yengduna Ona Pam Pau Sigi Dita Ubiramba Laikidraba Samurai Lepang Gopal Sambhabu Nansing Duna Isakiba Wareng Su Yauri